ITLF amasung Singna Churasanpurda achauba rally Toukhre Union Leingakna Kuki-Zo tribal gi Karigumba Khara Washaklakle ITLF Manipurda gi tonganba administration lawgani thorang liba Churasanpur gi Indigenous Tribal Leaders Forum na masugi mapang Women's Wing amasung Joint Artists Association ga khusam naduna ngarang nong surabasu thawa sadana parliament ki nongju mifam hoba numita achauba rally ama Toukhre ngarang ayuk pung 10 rom tarakpadagi Hiyangtam lamka public ground dagi haurakhiba miyoi lising kayana amuba phizol setuna saruk yakhiba khongset asina Manipur gi majority yellow phurupta sathakiba landada laikhidraba makhoi gi miyoi kayage ningsing photo sing pareng theliba wall of remembrance fauduna tuibongi peace ground tamna lakhe mafam asida ITLF ke women's wing ge Mary Jones na wangang laduna Kuki-Zo gi marakta amato oiminanaba hotnabaga loinana Haujiki matamasi tongan-tongan ba phurupsinggi matangda wari sanagadaba matam natte hairaduna amatta ngairaba panthunggidamak lanthengnagadabani haikhe mafam asida pangthokiba mifamda ITLF ki secretary na haukiba numit kharanigi mamangda Union Leingakki mihutsinga unaduna wari sanakre hairaduna Union Leingakki maikaidagi Kuki-Zo tribal singidamak Karigumba Khara Washaklakle hainasu rally da saruk yaduna tinkhiba miyamda fongdokhe Naga MLA Singna appeal Toukhre Manipur gi Naga MLA taragi mahut siliba Naga Legislature Forum gi maikaidagi Minister Awangbong Niumaina ngarang Imphal da pangthokiba paugi mifam amada haujik oideba state asigi phibam asina Manipur gi phurup kanglu pumnamakpu senmilon yauna hiram kaya da sogalle hairaduna malem gi hanba amasung ani suba lan fauba wari sanaraga loisankhibani hairaduna party pumnamakna irang asi matam supagi oina loisanaba wari sananabagi damak Thokpirak lohaina paumi singi khuthangda appeal Toukhre